अहानबद मरोय पाव लमदम असिगे सेंजाव पाइब खरना लुहोंगबदा अमदि लाइगी थौरमदा तौरोइदबा मरिंग मरांगबा थबक कया तौरपना कल्चर बु मस्तक थेले हाइना इयोना हाइरे लमयानबा एनके सना जावबा लेखिदबगे कुंट्रा सुबा निंगसिंग थौरम पांगथोखरे अमसुंग टेक्नोलॉजी अमदी मेंटल वेल बीइंग की मतंग दा नुमित निनी चथगदबा नेशनल सेमिनार मणिपुर यूनिवर्सिटी दा हौदोखरे ICB की मणिपुरी पाउ मिटिंग ताबरिबा सिंबु तराम नोकचरे पाउ संदोंग न पिजरे लमदम असिगे सेंजाव पाइब खरना लुहोंगबा अमदी लाइगी थौरमदा तौरोइदबा मरिंग मरांगबा थबक कया तौरकपा असिना लमदम असिगे फजखरबा कल्चर बु मसक थेले हाइना इनात योखटपा लुप्तिन की जनरल सेक्रेटरी M धनंजयना क्वाकैथल बाजार दा लैबा अपुनबा इरैपा की महिरोई सिनपांग लुप एम्स की मयालोय संग पांगथोकपा पाउगी मिफमदा फोंदोखरे इओल की मरुइबा थौमी क्याना सरुक्यादुना पांगथोकपा पाउगी मिफम अदुदा धनंजयना मखा ताखिबदा लमदम असिगे लुहोंगबगी थौरमदा केक ककपा कुंदो लेंगबदा सनागी कुंदो यौसिलकपा सिना लमदम असिगे फजखरबा इनात की ओइबा कयासे मसक थेले लाइरबा लेबाकमा ओइबदा नतना थोकलिबा इरांग असिना अमुका हेना सेल थुंगी फिबम असे का हेना सोक्सिलबा मतम असिदा तौरिबा थवोंग सिंग असे लेबाक मियामबु उसित थवोइदबने मसिगुंबा थबक असे लेबाक असिगे चटनबी अमदे मियाम इहुल खंगदुना अमुक हन्ना तौबिगनो हाइखे असुक कन्ना मियाम की कैंपेन अदुगा लैरिबा केंद्र निफुमक्सिदा मियाम को खुसमनदुना लेकाय लेकाय खुन खुन पुनमक्ता मास कैंपेन चंगसलिबा प्रेस मीट तौरिबा मियाम सिबु करिसु लेतना खनबा मोंगदा लुहोंगबदा इसाना तौनिंग तौनिंगबा मोंगदा तौसलकपा खोगी कुंदो परेंग लेंगबदा सनागी कुंदो हापसलकपा अदि केक ककपीगनु न मियाम हन्न हन्न अपील तौरकपा जिबौदा केक कक्सलकपा अदि फिजंग पाक चावना खोगी हेन अहेन बसादिंग हाइतारेको सिगुम पैसा याम चावना थादरगा तौगी यावना तौबा मता सिदि मियाम बु थौइ उसितबनी हाइना अखोइ योलमदि मियामना लौजै अदुना असिगुमबसे मतुंग मखा ताबदा अतै मियाम जु सोगपिगनु अदुगा असिगुम तौरक मतमदा लेकाय लेकाय खुन खुनदा लेबिरिबा इमा मारा बाइबी सिंग क्लब सिंग सु खरे यंगसनबिउ अदुगा इयोलना चु मसे मखा ताना अकनबा मियंग चंगजगनी असिगुम तौहैदबा मसांग मयामसे असिगुमसे मखा ताना तौबिगनु अदुगा तौगिबा मिसिंगनसु इसाना खंगना मियामदा सोयखरे लानखरे नत्रगना अखोइ सिगुम खंगौद्रे होद्रे हाइबना चिंगदु सेंगदोकपिरगा खोगी मियामबु हेना भाप ताहनबिउ नत्रगदि मियाम गुमना चंगसलिबि इहौसे यामना मरिंग मरांगबा चयत खोयनबा फिबम अदो अदुदा तारगनी हाइना मीडिया सिंगी थोंगदा अखोगी इयोलगी माइकैदि थमजरी लमयानबा एनके सना जावबा लेखिदबगी कुंट्रा सुबा निंगसिंग थौरम लमयानबा सना जावबा निंगसिंग थौपांग लुफना एनके सना जावबा मेमोरियल ट्रस्ट की मीटिंग मखादा सिंगजमई वांगमा तुरबान खेत्री लेकाइदा पांगथोखरे थौरम अदुदा एनके सना जावबा निंगसिंग थौपांग लुप की चेयरमैन वाइखोम नागेश्वर मैते UNLF की फॉर्मर चेयरमैन निंगथेमसा सनायाय मयावना मियोय क्यासु सरुक्याखे थौरम अदुगी मनुंग चैनल लेखिद्रबा एनके सना जावबगी खुबमदा लैसु कतुने काय खुमनबा उत्खिबगा लोइना रिसोर्स पर्सन सिंगना वांगांखे थौरम अदुगा मरी लेना UNLF की फॉर्मर चेयरमैन RK सनायायमना हौजिकी मणिपुर की सेलथुंगी फिबम ओइरिबा लेबाकी फिबम असिदा लमयानबा एनके सना जावबगी वाखलोल असे नोंगमनोंमगी मयक सेंगबा हेलखली हौजिकी मिरोल असिना लमयानबा एनके सना जावबगी वाखलोल असे तुंग इंदुना चलबदी खुनाइदा काना बकया फंगनी हाइखे अचुंबगीदमक्ता हंदन जेल चंगबा कीदबा अदुमायना मागी पुंसीदो स्ट्रगल अमगी सक्तम लौकिबा अदुंबा मियोइसिंग मरे नाहासिंग यामना तारे अतमदा तामोन केसना जावसु नाहानि नावना अदुंबा स्ट्रगल यावरखिबगी पुंसीदो ngasiगी मिरोलना मरोना नाहारोसिंगना मदु फिदम मदु नैनदना लेपाक सिगी खुनाय सिगी ओरिफिम सिदगी लेपाक खुनाय कन्नबा थबक थोनांग लोबंगमबदी लोनो होनरदी लेपाक याम काना ओइने हबसे माइना कोई मिरोलदा मरन हारोसिंग सिपाउलिसे पिनि टेक्नोलॉजी अमदी मेंटल वेल बीइंग की मतंगदा नुमित इनी चथगदबा नेशनल सेमिनार मणिपुर यूनिवर्सिटी साइकोलॉजी डिपार्टमेंट सिंदुना मणिपुर यूनिवर्सिटी की BC कोर्ट हॉल दा हौदोखरे हौदोपगे थौरम अदुदा मेंटल हेल्थ एंड कॉन्फ्लिक्ट पैराडिज्म हाइबा लाइरिकमसु रिलीज तौखे थौरमगा मरी लेना प्रोफेसर सुमित्राना मालेमगी लेबाक सिंगना टेक्नोलॉजी की लमदा खुमांग साउसिनबा मागी ओइबा
kanna honari technology saukhalakpagi matung ina mioibana hingbada laithok masigi mangjaba kaya amasu leitabanate mioibana nungaina hingba haiba seda wakhal nungaiba sisu maruoiba amani ngasi mobile phone amadi internet ki matengna aikoina malemgi mafam amada chatludrabasu amadi karigumba ama khangningba matamda mobile phone gi matengna loina fangba ngamduna aikoigi hingbada laithok hale adubu masigi ona tainabada mobile namaram oiraga aikoigi privacy app puthokliba amadi tongan ba company gi makhutta leirakpa asisu technology gi mangjaba amani pikliba ngang singna technology ki kanaba lawba haitaba singna mobile na chengbada pukning lupsin khiduna imung manung gi marida su lapthok nanabagi macha khama oiraktaba nate haikhe. So in our time we never heard of counseling, we never heard of therapy, but now I think it has become the norm, especially in the advanced states or in the other countries, advanced countries. So I think the seminar that is being conducted will address this kind of issues, and it will help in working out strategies on how technology can be used for the advancement and for the benefit of human being, and at the same time not to let it affect the mental health. Tobacco free oiba district ama oiba ngamnabagi pandamda ngasi tobacco free youth campaign 3.0 haudoki bagaloinana poster su launch tawkre district health society Bisnupur amadi NCDCL Bisnupur na sinduna DC Bisnupur gi conference hall da haudoki bathoram aduda additional deputy commissioner tourism opendro CMO Bisnupur Dr. L Raichandra Dr. L Johnson Moirangthem district nodal officer National Tobacco Control Office Bisnupur yauna district level officer kayasu saruk yaki bagaloinana district asege manungda leiriba school college amadi lekai khungang khudingmak poster amadi awareness kya piduna maikhu sizinaba amadi hidak mana sizinabana hakchang da sokan bagi matangda mari lenaba singna wa ngangki bagaloinana wall poster su phongkhe Thauramaduga mari lenana ADC Bisnupur Tourism Opendrona chahi amada hidak mana sizinaba amadi maikhu sizinabana miyoi kaya sihali tobacco sizinaba toknaba amadi sizinnadanaba school college singi campus ki akoibada hidak mana gi polam sing yondanaba pauta kaya pibaga loinana club organization amadi maira paibiluf kaya ga loinana wakal taminaduna hidak mana gi polam sing sizinabagi mangjaba sing khanghananaba honasi tobacco free oiba district ama oiraba matamda Bisnupur district khakta natana Manipur amadi India se tobacco free oiba leiba kama oiba ngamnana bahotnabada aikhoi punna thodang lominase haikhe Wahai mengatana medical card mengatana sungamoi education mengatana lungamoi lagi social welfare leiba lagi di transport amatana matana to box ngamoi sibumba jidi ko tim wa na to minarga Bisnupur district se tobacco free oiba district ama amasung Manipur manung ka paidi hen free oiba state district ama oilasi IDP singna masa gi mayumda hanjinba ngamlaba matungda sangai festival pangthokpana achouba khongthang oigani achomba khongthang oigani haina Selin Digital na haire Selin Digital ge chairman Fanjobam Lanajit na haire Manipur lenga ke tourism department na 21st November dagi 30th November fawba lumitarani chofna chahi khara lepluraba tungda pangthok nanaba hotnariba se Manipur da me ahum lising ani kulhumdoi dagi thokliba irang asina maram oiduna mayumakai lanthum maithaduna amadi tugai ekhaiduna leifam leitabadagi relief camp sing da lairiba IDP singi masagi mayumda hanjilaba tungda sangai festival pangthokpa na achombo oigani haikhe IDP singchi ma yang wana khangi masigi mathakta IDP singchi akoi suicide attempt tawdana suicide tawraga legidaba kayam su yawribani hoji makchu makoi yamna awawa phibum de leiri Manipur asi khoi gi santi oina leiba haibadi du oidribani na masi khandhabiru aduga masi yeithokpiu tangai phadragadi handaki chahisi gi oina su sangai festival acha pangthokpiganu BJP ki lengak loan muthatuna Congress ki lengak loan lehanduna chawkhatpa manaba khunai ama semnaba hotnabada booth level mandal level amadi block level na kana hotnaduna lakadaba election singda Congress na bai pak na hotnabagi matam lakle haina MPCC ki kisan cell gi chairman Laistrom Nandon haikre ngasi Imphal West 1 gi vice president oidamba Konthozam AC ki manungdagi hawai bam ibo tombi su
MPCC की प्रेसिडेंट कैसा मेगा चंद्रना वर्किंग प्रेसिडेंट ओइना खलकपदा 18 कोंथौजम ब्लॉक कांग्रेस कमिटी ना सिंधुना अवांग जिरी दलैबा ब्लॉक के ऑफिस ता पार्टी की लेंग्यान अमदी अचंबा खुदोल पीदुना तरामना ओखे एल नंदोना मखा तारदुना ब्लॉक असिगी मनुंगदगी पार्टी की थबक तौबदा महाके होटना जमल खंगदुना वर्किंग प्रेसिडेंट ओइना खलकपा असिना लाकदबा थबक थौरम अमदी इलेक्शन क्यादसु माइपाकनबा पुन्ना होटना मिनबगे अचौबा तंजा अमसु फंगबा ngamle haike election siana loisalaningi aduga development to honingi adu natragadi aikhoisi nomogi waba adum helani haina ayangna media gi thong haijaningi aida arobi haijaningbudi manipur praja punam pondong kendra praja punam manipur bu nungaina kendra bu nungaina lege haiba taragadi congress vote bibiyu aduga manipur wage ena dum leiba taragadi kendra bu wage leiba taragadi bjp de vote bibiyu aduna manipur nungaina hegidi congress vote bibiyu Impal West 1 gi working president oiraba Hawaii bam ibo tombina MPCC na mahakna tawriba thabak thoramda thajaduna mahak po chawba thodang ama sinariba se party ki thajaba manghandana thabak tawgani loinana boot level block level amade mandal level yauna Manipur da Congress mapangal kanana bahotna bada angamba thak tawhonagani haike kai komnajari pa Manipur Pradesh Congress Committee ki president ming panjabada kogi Sri K Melchandra Singnaibu ꯑꯩꯈꯣꯏꯒꯤ working president ꯑꯁꯤ ꯍꯥꯞꯄꯤꯕꯅꯤ ꯂꯝꯗꯝꯁꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯤꯔꯝ ꯊꯧꯔꯝ ꯀꯌꯥ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯌꯥꯝ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯀ ꯈꯨꯠꯁꯝꯅꯔꯒ ꯊꯕꯛ ꯀꯌꯥ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯄꯥꯟ ꯀꯟꯅꯅꯕ ꯀꯦꯟꯗ꯭ꯔ ꯃꯔꯤ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯩꯍꯥꯛ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯗꯨꯝ ꯌꯥꯎꯖꯔꯤ Moirang esigi manung dalaiba sothawraba yum palabi imungi nupising amadi lukra oihorabi nupising bu senthok lambi lehana bawa kalolda Moirang esida MLA thongam santinanga si Moirang Municipal Council Ward number 5 6 amadi 12 tagi khangatlaba nupising da fly settle lum amasung swing machine sing Moirang esigi MLA thongam santina yenthokre MLA office Moirang nasinduna Moirang film lekai dalaiba MLA gi office ta pangtokpa thoram aduda Moirang Municipal Council Ward number 6 ki intendant candidate oinana basem saribi Fairembam bagi Bati amadi MLA office ki maroiba thaupuba kaya so sarukya ke MLA thongam santina nupi oibe singna imung amada lauriba thodang asi yamna chawi imung ama chawkhat hanbada imung adugi nupi sing senthok lambi lehenba habase yamna mak tangai fade nupa nupi ani thong manana chatlaba matamda imung adu chawkhat pangamgani Moirang esigi imung sing chawkhat pa amadi senmetlon fagat labadi nungai yai faba ACM oiba ngamgani kanagumana political gi oiba akhuba meeting da pibani haina sandoktana basu appeal tawke thokla BJP sa polis lagi pamjarakan magi nungni kai makadam su pangma ngamagadi aine MLA oina marang ke dele jawagi moi gi family du da koi dipal lo raga su moi de ke na kra sokchi bo jaga du da ekori gi na pizaraga madu gi maintenance tawno bo hoda da moi da imung da pisa ka da sen thokla ni lai ga di moi mu nu awa du ga bateng pamjaradi aine MLA oina karak pada moi da ina ngam mateng do khadang adi mahi sare na ai lawser kana adi wakalo du da ai moirang kendra da ai lairo kon ngene ba ai gi pandam do adi manung sanna makata na pangthor pa adu na thawro mani Beneficiary singna phongdoki bada Moirang SC gi MLA na sotharaba imung singi nupi singda mateng pangbiba se yamna nungai ba fawi matam pumbada awaba made sotharaba miyam gi mateng pangbangamba oibiu haike Sardar Vallabhbhai Patel gi chamagayangkai suba birth anniversary thauram gi sarukama oina Waikomani Girls College amadi college asigi NSS unit anina puna senduna ngasi Sardar Patel gi matangda mahiroi singi oiba space competition ama college asigi campus ta pangthokre My Inspiration Sardar Vallabhbhai Patel haiba topic ta pangthokiba space competition adu haudopagi thoramda principal professor Hais Manoranjana chamagayangkai suba Sardar Vallabhbhai Patel gi birth anniversary thauram ga mari lainana Thoubal district tasu DC Thoubal Hanagi miteng makada district asike manungda leiriba college singda cleanliness activities kaya amadi competition kya pangthokle loinana college asige oinasu kaya pangthokre lakliba tha asige kondasu kheba chingdage lining laisol gi oiba khungsat amasu pangthokani loinana Sardar Patel gi punsi wari asi mahiroi singna kaya yamna khanglabage haiba adu uthok hanana ba pandamda ngasigi space competition asi pangthokani haiki
Bisnupur District ki manung dalai riba lawmi singbu hena chathok puthok na bagi pandam da NEH component ICAR NRIIPM New Delhi na sponsor tawraga Krishi Bigyan Kendra Bisnupur utlaw na sinduna Integrated Pest Management IPM for Sustainable Agriculture ki matangda numitum nitum na sathagadaba training program ama Bisnupur District ki lawmi nifuna sarukyado na ngasi utlaw dalai ba Krishi Bigyan Kendra Bisnupur gi holda hawdokre tawramado da Horticulture and Soil Conservation Bisnupur District Officer S. Susila Chanu, former Union Minister T. Sauba, KVK Bisnupurgi Senior Scientist and Head Dr. K.S. Prazamani Mitai Amasung, Horticulture KVK Bisnupurgi Subject Matter Specialist Dr. P. Vijayasu Sarukyake. Tharamaduga Mari Lenina Padma Sri Thaunawzam Saubana, Chathok Laina Amadi Organic Oiba Pothok Kaya Pothoktuna Hakchang Fana Leibaga Luinana, Pothokliba Pothok Sing Aduna Aikoigi Semit Londasu, Chauna Kanaba Pinanaba Asigumba Training Program Asi Yamna Maru Oi Haike. Koida Sari but Taigodinamu, Handra Koida Hale Koidu Hakcham Bangan Nabo Honaba Madu Natuna Vida Munda, Acham Java, Asawa, Ayak Port Chad Naba, Haidana, was Kanda Machatari. Hakchang Palalehan say, when Sinung Chang here a day, a quick Karamalo, Patak Dogani. And agriculture alike Shilakari, Pakapoyai, Hibernation with all, Madupuno, Kuna Putu, Nahuna Putoga, Jaga, my arm share, Praja share, King Medori. Subject Matter Specialist Dr. P. Bijana Bisnupur District Lariba Farmer Singda Makoina Potokliba Manama Sing Mahimarong Sing Adubo Organic Oina Amadi Chathok Hena Potokpa Ngamnabagi Matangda Tongan Tongan Expert Kana Takpi Tambigani Luinana Farmer Singna Makoina Season Ariba Maru Marang Amadi Pump Set Kasu Kutsinagani Farmer Singna Potokliba Potok Sing Asina Aikoigi Sanmitlon the Suka Hena Kanaba Pibaga Luinana Lomi Sing Sanmitlon Fagadhanba Ngamlagani Haike. Aina koigi IPG technology singsi moida disseminate wiba ko subo mayam siga apunba sina singba singsi moida takwi tambiba loina na haiba pandam si yilda putok yamhanba moina thariba crop to matam gida putok yamhanba aduga profit yam leina phanghanba. Department of Vocational Studies and Skill Development Manipuri University amadi Manipuri University Alumni Association MUAA na punnakutsam naduna Tourism and Sustainable Transformation Haiba Hiramda Yumfam Oiraga Nominini Chupna Chathagadaba National Seminar Hogdokpagi Thorunga Luina World Tourism Day 2025 ki Thoram Pangtokre Department Asigi Training Hall da ngasi pangtokiba Thoram aduda School of Social Science MU gi Dean Professor Mem Chaloy Tongbam Department of Vocational Studies and Skill Development ki HOD Dr. Namram Amul Kumar Kuibo Tours and Travel Imphal gi proprietor Nivaran Nomaitem Amadi Manipur University Alumni Association gi President Professor and Ramabatina Maruiba Mesing wina Sarukyake Tawranga Mari Lenana Professor Memcha Loitung Bamna Tourism sector si Malem the Khwaidagi yang na changsiliba industry amani Tourism industry na lairi khaidaba na hasing da thabak piba khak natana cultural exchange tawbada hena khudung chaba piri Tourism sector da ehenba mitiang changduna chawkhatpa purakpa ngamlaba matamda state asigi sel thungi phibam phagalakpa ngamgani haike Thauranga Mari Lenana Department of Vocational Studies and Skill Development ki HOD Dr. Namram Amul Kumar na Tourism amadi culture gamari lainariba asida planning matikcha na tawduna tourism hena chawkhat hanbada mating oigani covid laktringai mamangda laklamba tourist masinga haukiba chahi khara asida oirakliba lamda masigi situation da tourist masing hanthaki adubu haujikti tapna tourist ki masing hena laknaba mari lainaba department na su hotnari Sustainable tourism oiraknaba aikoi puna hotnaminase haike Tauramgi manung channa sobinar amasu fonke In our state we cannot increase the tourist flow. So in 2019 it was 165,000 tourists were coming down here in Manipur. So both domestic as well as international tourists were there in Manipur, but drastically it has down. So I think tourism is not only recreation and it gives immense impact to the economy of a country.
National Highway 137A gi Kakching Lamkhai dagi Wabagai Lamkhai Fawbagi Lambi Semdabagi Mayokcha Kaksingi Tungan ba Sok Lafamadi Imalup Singna Kaukiba Matam Kaktaba Lambi Tingbagi Kongsang Asidagi Hokre Lambi Tingbasina Maram Oidina School College ki Sing Suti Oikre Kaksing Kaitel Kakching Lamkhai Amadi Wabagai Lamkhai gi Dukan Sing Hangna Kide Lambi Tingbasida Lawu Singo Analaying Amadi May Holang Poka Marilnaba Singi Oinadi Komtoki Hairi lambi sendri khawba matam kaktana balasi akoi tawi gani hana akoi kating baza amaju kating baza business welfare association amadi kating gi association club pullaga akoi gi ngasi gi ban tawi khongyang ngasi akoina sinda langja lamyam pathokje bani jumthong khuding da leibi ba imai ben amadi baza da pot phambiri ba adai lokai da dukan phambiri ba ichinau makaina thokpirak tuna konmak yamina sia tuna akoi khurumjari sarkarna athu matam da Miyang Changuna, Lambi Semi Waiduna, Hanana, Hajari. November Taruk Tagitara Mapal Fauba Students Experience in Interstate Living Northeast Bharat Study Tour Gi Sarukama Oina Valedictory Program Akampata Leba Nalit ki Conference Hall da Pangtokre Akhil Bharatiya Vidyarthi Parishat Manipur Sinduna One Nation One People One Culture Haba Pandam da Pangtokpa Thoram Aduda Sil Manipur gi in charge and Deepak Kumarna India da Leriba Naha Mayam Punsinduna India bu Malim gi Chawkhat Lambida Changsinba Ngamna Bhotna Kadabani Kanglu Furup Kayana Kundaba India da tongan ba culture kaya leirabasu aikoi masel gi marakta amaga nungsinada na basilakpa natana kanglup ki oiba mityeng da tokhai tanana bhotnarak libasi punna thengnaba matam oi culture amabu kanglup amana atopa kanglup amabu ikai khumna kadabani Manipur da lakliba Nahagi Luchingba Kayana Manipur gi nat chatnabi amadi Manipur gi fazaba mafam kaya yengbada natana mafam asida thokliba irang amadi lamdam asigi miyam gi wakhalol mamutta na khanglaga makhoina hankiba matamda makhoi gi state ki miyam da pau tamduna India pumbada khanganse loinana Naha Singh Punsindrabadi India se chawkhatpangam loi haiki. Please try to understand the problems, the thinking, लोगों का क्या problems है, उन लोगों का सोच कैसा है, what are the complaints they have. So being student leader, being leaders of youth, I'm sure when you go back and when you share your experiences at Begat Guwahati or even to your places, then I believe after going, जब आप लोग यहाँ से जाएंगे, you will be better informed. You will have a better understanding of the problems of Manipur. You have a better understanding of the people around here. And I believe that will be very helpful in resolving this existing situation in Manipur. Manipur International University na sinduna AI and Education Preserving Human Agency in a World of Automation haibatimda National Education Day gi thauram gari awang lakai dalaiba University asigi conference hall da pangthokre thauram aduda University asigi BC Professor P Kumar Registrar T Brajesori Professor Nongthombam Ivohal amasung Director Amarjit Ningombam su sarukyake Director Research and Development Cell gi Professor Thoksom Asa Sinha Research Officer Professor R.K. Sujata amasung Assistant Professor Dr. Devina Saikomna Resource Person oike. Rongmai feature film ka Queen Kagan gi isai sing DC Thobal hana kamaina release tawkre da Bento Cafe Namdang Long Kabo Lekai da Pangthok Patharam aduda film asig director amadi producer Thaimei Jet LRN na wangangke. Hauzik pau kimrak ten break amatang lominase. Liba punsigi lambisida araiba chaba yaba makhai sasindari. Adone hidak langthak kayama chadaba yarakte sasil liba singduna adomgi liver da kayam sokhali khangbibra. Liver nabu soklaba chaning thakning ba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senhalakti. Kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Braketung taram nuk chari makhataba pau pisari. Department of Education Dana Manjuri University DMU na sindunanga si GP Women's College ke Library Hall da National Education Day 2025 ke ningsing thoranga mari lenena lecture program pangthokre. Thoram aduda DMU gi Vice Chancellor Professor Wahengbam Chan Babu, GP Women's College ke Principal Professor L Rajen, School of Social Science DMU gi Dean Professor Kaithalakpam Indramanina athoiba mithunglen sing oike. Education Age of AI haiba topic ta Government Hindi Teachers Training College ke Principal Professor Thokchom Asa Sinhana wangake. Ministry of MSME ki makada thase ki tang taruk ki Sendra Public Ground da BK Chanu Foundation sinduna numit mangani chupna satharakiba Ima Loktak Expo 2025 ngarang loshin kre lamdamase ki khutsa haibi kyana puthok chaba potlam kaya amadi iramdamasida entrepreneur kyana sajaba amadi puthok chaba potlam kaya yonba apunba stall homfuna saruk yaduna chatharakiba Expo asige ngarang loshin bagi thoramda Ministry of MSME ki Assistant Director Manos BK Chanu Foundation ki chairperson su oiribi President Northeast Women Entrepreneurs Association Manipur Chapter Kangabam Vijaya Chanu Artist Jiboni Amadi KSM Fine Art ke proprietor K Sana Hongbana Tharmapu Singh oina saruk yakibaga loinana chahi mari dagi taranithoi fawbagi manung dalaiba angang singi oiba Ima Loktak ta thim oiba layekpa changdamnaba jagoi amadi isai changdamnaba kayasu pangthokhibaga loinana musical night amasu pangthokhi Thauranga mari lenana Ministry of MSME gi Assistant Director Manosna asigumba expo kaya MSME gi makada India gi mafam chahum henbada pangthokli expo sina lamdam sing asige entrepreneur sing bu yokhatpada mateng oinana bagi pandamda sinbani masida saruk yariba entrepreneur khuding maki registration fee sing reimbursement so pigani haike of our responsibility, we had our own stall also for MSME DFO Imphal, and we had an Uddam registration camp there. So many people came to us and we provide them the information about Uddam registration, its importance and the technical issues what they face. We try to resolve them. BK Chanu Foundation ki chairperson Kangabam Vijaya Chanu na iramdamasig lairiba makhut masa hairiba entrepreneur kyana puthokliba potlam sing iranga sina maram oiraga yonfam laitabagi awaba mayoknariba sida kharadang oirabasu mateng oirabadi khanduna expo si pangthokpani expo si da laktuna pot lebiramba singbusu thagatpa phongdokhi पोसे पुथोकपा ट्रेनिंग दे मैम पांगथोकपा योनफम लैतबगी खुदोंग चादबा सिंगसे मसे अखोय बिकेसन फाउंडेशन ना मिनिस्ट्री ऑफ एमएसएमई का पुलाकांदा मैम दा स्टॉल हांबगी खुदोंग चाबा पोट लैबा योनबगी खुदोंग चाबा से बिजाबनी स्टॉल मममदगी यामद्राबदा अखोय नोंगदा लुपा लिसिंग तरा कुंदोरसु योनजरगदी नुपी सिंगसिकी सेंदोक लंबी लैजरगदी हाइबगी पांदमदुदने अखोयना सिजागिबसे मणिपुर मैम ना एक्सपोसिबल सगतपिबगी दमा अखोयसु हन्नाना थागतसरी Mera Yuva Bharat Senapatina NSS Cell District Youth Affairs and Sports Manipur ga khutsamna duna ngasi Sardar Vallabhbhai Patel gi chamagyankai suba mapokumon ga mari lenana Unity March Senapati District Headquarter Pangthokre Taramadda DC Senapati Mamoni Dole Bharatiya Christian Manch Manipur State ki President Benjamin Tau amadi BJP Senapati District ki President Thaikho Peter na chingmrak Miyoi Singh na sarukya ki DC Office Complex ki chatkiba khongsat aduna Senapati Ground da loishin ki Taramadda da DC Senapati Mamoni Dolena Sardar Vallabhbhai Patel na mapangal kanba India ma oihena na lauramba thodang singthaki Numit mangani chatharakiba development program for shortlist beneficiaries of Chief Minister's Entrepreneurship Support Scheme CMESS ngasi loishin kre MSMEs empowering them understand their business and practical training to break the bank barrier and ready to submit loan form and business proposal haibatim da MSME Technology Center Imphal na sinduna nilakuthi da laiba MSME Technology Center Futwake training hall da pangthok lakiba training program Lushin bagi tharam aduda RBI OIC Imphal ke Deputy General Manager Samailo M Samuel Lead District Officer Mahanta Patar Amadi Lead District Manager SPI Imphal West amasung Thobal Dr. M Uttam Luang yauna official kyasu sarukya ke chahi asigi oina CMESS ke khankatlaba entrepreneur humbudara mangana sarukya duna pangthokiba thoram aduda MSME Technology Center Imphal gi Deputy Director S Yoren Tombana
CMESS किदमा खनगtlaba मियोइसिंगना बैंक की फॉर्म सिंगदा इसा इसादा लेरिबा डॉक्यूमेंट्स सिंगी मतुंग इना मेंशन बिरका थाजनबिउ मदुगी मतुंग इना बैंक ना सेंथंग पिरकदबने हेना थबक तौबदा फननबा बेनिफिशियरीज सिंगी ओइबा अपुनबा मिफम अमसु पांगथोकनी हाइखे मणिपुर की सानारोई सिंगी खल्लगा मणिपुर गवर्नमेंट ना स्पोर्ट्स पॉलिसी मपुंग फाना फजन थंबिदुना अफब सानारोई कया पुथोकपगा लोइना मणिपुर की मिंगसट पुरकपदा मतेंग पांगबियु हाइना मियाम की थबक तौरिबा तखेलंबम नुंगसिन हाइख्रे वाफम असी हौखिबा नवंबर 3 तगी मापल फाउबा कोंगबा यूथ ऑर्गेनाइजेशन ग्राउंड दा अहानबा मास्टर बॉयज अमदी गर्ल्स के ओपन इन्विटेशनल बॉक्सिंग चैंपियनशिप 2025 ता सरुक्यारुबा बिष्णुपुर डिस्ट्रिक्ट के खोइजुमान खुंगंगदगी सानारोई नेपालना गोल्ड मेडल अनि सिल्वर मेडल अमादी ब्रॉन्ज मेडल मंगा लौरख्रबा सानारोइसिंग ओपगी थौरमदा हाकिबने खोइजुमान अपुनबा चौखत थौरांग लूप KACTL ना सिंधुना खोइजुमान बाजार कम्युनिटी हॉल दा पांगथोकिबा थौरम अदुदा CAKTL की प्रेसिडेंट एल दिता मियाम गी थबक तौरिबा माइशनाम इंद्रमणि S इबोपिसक याउना सानारोइसिंगी कोच अमदी लेकाई की मसक नाइबा मियोइसिंगसु सरुक्या किबगा लोइनना सानारोइसिंगदा अचंबा खुदोल पटपिदुना पुकनिंगसु थौगतखि थौरमदुगा मरी लेनना तखेलंबम नुंगसिना मखाताना हौजिक मणिपुर की ओइरिबा फिबम असिदा मपा ममा ओइबसिंगना अंगांगसिंगबु महि मपुंग फाना तमहनबा अमदि साना खोटनबदा माइपाकनबा होटनबिबासिना खुनायसिगी अचौबा माइपाकपा ओइबा ngamgani लाइरबा खुंगंगी मफमसिंगदा लैरुबना साना खोटनबदा हैसिंगबा सानारोय कया पुथोकलिबासिदा लेंगाकना मतेंग खरा पांगलबदि खुंगंग असिगी तनतना मणिपुर अमदि इंडिया की मिंगचट पुरकपा ngamgadaba सानारोय कया लेप लेतना पुथोकपा ngamgani मणिपुर लेंगाकना मणिपुर की सानारोय सिंगी खंदुना स्पोर्ट्स पॉलिसी मपुंग फाना फजन सेंबिबा तंगाई फदे लोइनना सानारोय सिंगिदमक महक नपांगबा याबा मतेंगसु लेपतन पांगनी हाइखे हाइबा खोगी फुरुप असे तपाता लैब चिंग नतना चिंग लैब चिंग दि अमफाव नेट पे यागिद्रे यामना लम पिखरे असिगुम तंजासदा अइखोइना मपा ममा ओइबसिंग क्लब ऑर्गेनाइजेशन सिंग अदगी तुंगी आशा लैबिरिबा सोशल वर्कर सिंग मियाम की लुचिंग ओइने थोपिरलिबा कोइ खुदिमकना तौगदब थबकसे करिनो सासिंगसे सानबगा लाइरिक तंबगा सो अमका थौना पिसिनजी होटनब कनबा हाइबसिनतना अतोब मंत्र लैत्रे तमिलनाडु की चेन्नई हौकिबा तांग मंगादगी मापल फाउबा तोंगान तोंगानबा लेबा कुनिथोइना सरुक्यादुना मास्टर एथलेटिक्स फेडरेशन ऑफ इंडिया की मखादा पांगथोकिबा 23rd सुबा एशियन मास्टर एथलेटिक चैंपियनशिप असिदा गोल अहुम अमदी सिल्वर मेडल अमा लौरख्रबी वांगोई मखा लेकाइदगी थौदाम ओंबे कासिनी अमदी सरुक्यारुबा थौदाम नबकुमार अनिबु ओकपगी थौरम अमा यंग डेवलपमेंट यूनियन क्लब वांगोइना सिंदुना वांगोई बाजार कम्युनिटी हॉलदा पांगथोख्रे ngasi एथलेट अनि ओकपगी थौरमगा मरी लेनना यंग डेवलपमेंट यूनियन क्लब वांगोई की प्रेसिडेंट लोंगजम अचौबना थौदाम ओंबी एकासिनी चहिमुदरा मंगा सुरबी असिना किलोमीटर अमा मखलगी लमजेलदा गोल्ड मेडल लौरकपा अमदी किलोमीटर 10 की लमजेलदा गोल्ड मेडल अमदी स्टेपर सेस्टा पुन्ना गोल अहुम लौरकपा अमदी किलोमीटर 5 की लमजेलदा सिल्वर मेडल फंगलक्तुना इरमदमगी मिंगचट पुरकपा ngambasida thakatpa phongdokhi Tasigi mangadagi Nepal Fawa Thailand gi Pattaya City the Laiba Pattaya Sports Complex te pangthokiba World Youth Games 2025 ta India gi mahut sinduna sarukya kiba Manipur gi jit konedo gi sanaroi mangana gold medal manga aduga silver medal amaga laurakpa ngamduna India gi tanatana iramda Manipur gi mingchat purakpa ngamkhre loinana medal lauraklaba sanaroi Tom Cruise livestream amadi India team gi coach oina sarukya kiba Dr Marangtham Ibom Chabo club Maira Pai bi amadi lekai miam harau tamna oktuna pungning thogatkhre World Youth Games aduda India Mahut Singh Kiba gold medal Laurakraba Jit Kunedo Association of Manipur ge Sanaroi Singh Adudi Chungkham Ningthem Samum Kennedy Laisram Dinesh Tom Cruise Laisram Naurem Rani Chanuna silver medal amalawbangamduna India ki medal telida chauna mateng pangkhi World Youth Games aduda Dr Marangthem Ibom Chana India team ge coach oina sarukyaduna Sanaroi Singh bu lamjing lamthak khi hairi medal Laurakraba Sanaroi Tom Cruise Laisram amasung team coach Dr Marangthem Ibom Cha ngasi yuk Imphal airport ta thunglabaga loinana Divine Light Club Yaripok Bisnunha mayai lekai gi members sing Maira Pai Singh amadi imung manungna harau tamna okay tungda Yaripok Bisnunha mayai lekai community hall da makoibu miyamna okpagi thoram amasu pangthokhi thoram aduda team coach oina sarukya ruba Dr Ibom Chana Jit Kunedo masana si hojik Manipur amadi lekai lamda masida yamna pamnana sana rakliba masana amani mamang thakta su national amasung international championship kya da su medal lawrak pangamkhre
Matang chahi lesing ani kuntaruki January thada Egypta pangthokadoriba ahum suba World Championship ta su sarukya aduna medal launaba kanna semsari adumakpu sanaroi singda state lengakna pithokpam thokpa incentive award sing pithok pidabana khungangdagi leita laira imungdagi ayamba sanaroi sing oibana sel leitabadagi World Championship aduda saruk yaba ngamloidra haibagi mepaibadi fawali hairi amaromda Jit Kunedo Association of Manipur ga mari lainadaba kanagumba kharana press media singda phongtokpa du tawiganu Jit Kunedo masanabu sanaba pamba Mapa Mama Singna Jiribam Bishnupur Imphal West East Thobal Yairipok Ukrul Amadi Senapati na Chingba Dalairiba Institute Singda Chatpiduna Angang Singbu Sana Hanbiu Haiki Atoiba Mitunglen Oikiba Wangkem SC nominee KH Premnath Haukiba Chahi Kayagi Mamangdagi Dr. Ibomchana Kathokpaga Loinana Sanaroi Singbu Semgatuna India Gita Natana Iramdam Manipurgi Mingchat Kaya Purakliba Sida Thagatpa Phongdol Aduna Sanaroi Singna medal Laurakpa Matamda Okpa Khakta Natana Sanaroi Sing Asibu Laikai Club Mairapai B Sing Amadi Sanababu Nuksibiba Pumnamakna Mana Ngamba Mongda Aikoi Punna Mateng Pangminase Mahaki Maikedagisu Angamba Mateng Pangani Haike Anasu sida natana among the Bangkok Second World Championship tasu of Sanaroi Sing Manipuri Mission Workpa Manipuri Sanaroi Sing Diplomatic Sound Mai Pakpa Workre Housing Thailand World Youth Games ga Free Sound Mai Pakna Halai Basini Hariba Masana sida Free State Government the game the Financial Assistance TV to Maram Sanaroi Sing Amana Kungangdagi Laraba Imundagi Bahova Sanaroi Ambo Vina Lafter World Championship Basi Saruk Yabang Ngodra Moitra Habagi Adumazmi Piper Pokta Banate Jongtha Mongbi Rajkumari Tampasna Memorial Manipur University Inter-College Badminton Male and Women Tournament 2025-26 Royal Academy of Law Inamna Manipur University Sports Committee ki meeting makada Manipur gi tongan ba college taramari gi nupa amadi nupi sanaroi singna sarukya aduna Nambol Higher Secondary School da Satharak Padu Ngarang Lushinkre Tauramadu da Governing Body ki Secretary Y Ramananda College Sadu ki Principal Elijah Maisnam Amadi Governing Body ki Member T Mainona Athoiba Mithungnan Singoina Sarukya ke Jatharakiba tournament aduda nupi gida Manipur University na Imphal College po set ani sinoda maithiba piduna winner oikre loinana nupa gida Polestar College na KP College po set ahum amada maithiba piduna chathariba Inter College Badminton Man and Women Tournament 2025-26 ke mapu oiba ngamkhibada medal amadi trophy sing khutsinake Speaker Thoksom Saityabrata Meeting Makada Boot number 14 by 9 Marang Kom Kaithaldagi Loklau Bungi KFC Fawgi Manung the Ladiba Mandran Singh Speaker gi Worker Singna IMC gi Metin Singh season aduna Sengdokre Thabok Paikalak Pagidamak Miamna Speaker Amadi Worker Singh Buthagatpa Phongdokpaga Loinana Dengi Laina Dagi Su Kharamakhay Dingak Tokpadasu Mating Oiragani Haike Manipur ki Peace and Development Gidamak Rated Measure Rajkumar Jalajit na Ironman 70.3 Mapung Fana complete tawangam kre Ironman Run Ase Meitei Alliance na Singadoriba My Manipur My Responsibility campaign to build Manipur for our next generation campaign gi sarukama oina pangthokibani Measure Jalajit Meitei Alliance ase gi founding member amasuni loinana Meitei Alliance na November 13 da Singadoriba space competition gi register November 15 fawba sangdokre competition ase gi registration gi damak Meitei Alliance ki email da pau fawrakpa yagani hairi Loisilakpada maroy bapaw amukana pizari Lamdam asige senjaw paiba kharana luhongbada amadi laigi thoramda tawroidaba maring marang bathaba kaya tawrakpana culture bu masak thiale haina yolna haire Lamyan ba NK sana jawba laikhidabagi kontra suba ningsing thoram pangthokre Amadi Technology Amadi Mental Well-being ki matang da numit ini chathagadaba National Seminar Manipur University da hawdokre Hawzik phawge ona dia Steven Sandok chaba Manipuri pau matang asida losinjare mediang tabri bopum namapo amuka hala thumjare